ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯀꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯒꯤꯗꯃꯛ ꯍꯤꯡꯆꯥꯕꯤ ꯑꯅꯤ ꯀꯧꯕ ꯕꯨꯠꯀꯤ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛ ꯂꯩꯖꯔꯦ ꯍꯤꯡꯆꯥꯕꯤ ꯑꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯅ ꯃꯌꯥꯝꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯃꯗꯤ ꯌꯥꯝꯅ ꯑꯔꯤꯕ ꯋꯥꯔꯤ ꯑꯃ ꯂꯤꯖꯔꯛꯀꯦ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯅꯤꯡꯈꯥ ꯐꯥꯎꯕ ꯇꯝꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝꯒꯤꯅꯤ꯫ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯃꯈꯣꯏꯒꯤ ꯁꯥꯁꯟ, ꯃꯈꯣꯏꯒꯤ ꯅꯤꯇꯤ ꯅꯤꯌꯝ ꯑꯩꯈꯣꯏꯗ ꯇꯧꯔꯤꯉꯩꯒꯤ ꯃꯇꯝꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯄꯣꯠꯊꯣꯛ ꯆꯥꯊꯣꯛ ꯌꯥꯝꯅ ꯂꯩꯔꯝꯗꯦ꯫ 1880ꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯏꯔꯤꯄꯣꯛꯇ ꯂꯩꯔꯝꯕ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯕꯤꯔꯕꯜ ꯀꯧꯏ꯫ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯑꯃꯗꯤ ꯂꯧꯁꯥꯟ ꯆꯥꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗ ꯃꯇꯩ ꯃꯅꯥꯎ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥ 3 ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ 2 ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥ 1ꯅꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯇꯣꯝꯕ, ꯆꯥꯎꯕ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯒꯪꯒꯥ ꯀꯧꯏ꯫ ꯒꯪꯒꯥꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯍꯜꯅꯤ꯫ ꯒꯪꯒꯥꯅ ꯂꯨꯍꯣꯡꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯒꯪꯒꯥ ꯆꯍꯤ 15-16ꯇꯃꯛ ꯆꯪꯂꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯂꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯂꯨꯍꯣꯡꯈꯤꯕꯅꯤ꯫ ꯂꯨꯍꯣꯡꯕꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯂꯧꯁꯥꯟ ꯆꯥꯕ ꯏꯃꯨꯡ ꯑꯃꯗ ꯂꯨꯍꯣꯡꯈꯤꯕꯅꯤ꯫ ꯌꯥꯝꯅ ꯆꯥꯎꯕ ꯌꯨꯝ, ꯁꯒꯣꯜ ꯒꯥꯔꯤ 4, ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯄꯣꯊꯥꯕꯗ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯉꯥꯛꯇꯅꯤ꯫ ꯒꯪꯒꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯒꯪꯒꯥ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯗꯒꯤ ꯑꯇꯣꯞꯄ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯗ ꯂꯨꯍꯣꯡꯈꯤ ꯍꯥꯏꯕꯅꯤ꯫ ꯒꯪꯒꯥꯅ ꯂꯨꯍꯣꯡꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯁꯤꯡꯗ ꯑꯃꯒꯤꯅ ꯆꯍꯤ 19 ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯒꯤꯅ ꯆꯍꯤ 10 ꯑꯣꯏꯈꯤ꯫ ꯒꯪꯒꯥ ꯂꯨꯍꯣꯡꯈꯤꯕ ꯊꯥ ꯈꯔꯇ ꯐꯥꯔꯤꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯒ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯗꯤꯋꯥꯂꯤꯒꯤ ꯀꯨꯝꯍꯩ ꯑꯣꯏꯈꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯗ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯝꯃꯤ, ꯃꯗꯨꯗꯤ ꯑꯁꯤꯒꯨꯝꯂꯕ ꯀꯨꯝꯍꯩꯗ ꯃꯤꯊꯥꯏꯁꯤꯡ ꯅꯠꯇ꯭ꯔꯒ ꯐꯤꯖꯣꯜ ꯑꯇꯣꯞꯄ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯈꯨꯗꯣꯜ ꯑꯣꯏꯅ ꯑꯇꯣꯞꯄ ꯏꯃꯨꯡ ꯑꯃꯗꯒꯤ ꯑꯇꯣꯞꯄ ꯏꯃꯨꯡ ꯑꯃꯗ ꯊꯥꯅꯔꯝꯃꯤ꯫ ꯒꯪꯒꯥꯅ ꯍꯟꯗꯛꯀꯤ ꯗꯤꯋꯥꯂꯤ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ 2, ꯇꯣꯝꯕ ꯑꯃꯗꯤ ꯆꯥꯎꯕ, ꯃꯍꯥꯛꯀ ꯎꯅꯕ ꯃꯈꯣꯏꯗ ꯂꯥꯛꯍꯟꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯈꯣꯏꯒꯤꯁꯨ ꯁꯨꯇꯤ ꯊꯥꯔꯤꯕ ꯃꯇꯝꯅꯤ꯫ ꯍꯟꯗꯛꯇ ꯃꯈꯣꯏ ꯁꯍꯔꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ 2 ꯑꯗꯨ ꯃꯌꯨꯝꯗꯒꯤ ꯃꯤꯊꯥꯏ ꯀꯔꯤ ꯀꯔꯥ ꯄꯨꯗꯨꯅ ꯃꯆꯦ ꯒꯪꯒꯥꯒꯤ ꯈꯨꯡꯒꯪꯗ ꯆꯠꯅꯕꯒꯤꯗꯃꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯧꯒꯨꯝ ꯀꯥꯔꯁꯤꯡ, ꯒꯥꯔꯤꯁꯤꯡ ꯂꯩꯔꯝꯗꯦ꯫ ꯈꯨꯡꯒꯪꯗ ꯍꯧꯖꯤꯛꯁꯨ ꯑꯔꯤꯕ ꯃꯑꯣꯡꯗ ꯂꯝ ꯆꯠꯅꯔꯝꯃꯤ꯫ ꯂꯥꯏꯔꯕ ꯑꯣꯏꯔꯒꯅ ꯁꯟ ꯒꯥꯔꯤ, ꯑꯗꯨꯒ ꯏꯅꯥꯛ ꯈꯨꯟꯕ ꯑꯣꯏꯔꯒꯅ ꯁꯒꯣꯜ ꯒꯥꯔꯤꯗ ꯃꯆꯤꯟ ꯃꯅꯥꯎ 2 ꯑꯗꯨ ꯃꯌꯨꯝꯗꯒꯤ ꯃꯤꯅꯥꯏ ꯑꯃ ꯄꯨꯔꯒ ꯃꯆꯦ ꯒꯪꯒꯥꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯒꯪꯒꯥꯒꯤ ꯃꯌꯨꯝ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯞꯄꯒꯤ ꯆꯥꯡꯗꯤ ꯁꯒꯣꯜ ꯒꯥꯔꯤꯗ ꯆꯠꯂꯕꯁꯨ ꯅꯨꯃꯤꯠ 2 ꯆꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ 2 ꯑꯗꯨ ꯅꯣꯡꯉꯥꯟꯕꯒ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛ ꯊꯣꯔꯛꯈ꯭ꯔꯕꯅꯤ꯫ ꯖꯪꯒꯜꯁꯤꯡ, ꯆꯤꯡꯁꯤꯡꯗꯒꯤ ꯆꯠꯇꯨꯅ ꯃꯈꯣꯏ ꯑꯍꯥꯟꯕ ꯑꯍꯤꯡ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯒꯤ ꯈꯨꯡꯒꯪꯗ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯡꯒꯪꯗ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯒꯤ ꯃꯩꯒꯨꯝꯕꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯊꯕꯛ ꯆꯠꯅꯔꯝꯗꯦ꯫ ꯑꯍꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠꯀꯤꯗꯃꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯆꯤन ꯃꯅꯥꯎ 2 ꯑꯗꯨ ꯃꯆꯦ ꯒꯪꯒꯥꯒꯤ ꯃꯌꯨꯝꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯥꯁꯤꯡꯕꯨ ꯎꯔꯒ ꯒꯪꯒꯥ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯃꯧꯒꯤ ꯃꯌꯨꯝꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯇꯔꯥꯝꯅ ꯑꯣꯛꯄꯤꯈꯤ꯫ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯈꯤ꯫ ꯑꯍꯤꯡꯒꯤ ꯆꯥꯛꯂꯦꯟꯁꯨ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯈꯤ꯫ ꯑꯗꯨꯒ ꯑꯍꯤꯡꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯝꯅꯕ ꯃꯐꯝ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯀꯥ ꯑꯃꯗ ꯁꯤꯜ ꯂꯥꯡꯈꯤꯕꯅꯤ꯫ ꯀꯥ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯏ꯫ ꯑꯗꯨꯒ ꯀꯥ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯍꯦꯛ ꯊꯣꯔꯛꯄꯒ ꯒꯦꯂꯔꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯐꯖꯅ ꯂꯣꯏꯅꯕꯤꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯋꯥꯈꯤ꯫ ꯑꯗꯨꯅ ꯄꯣꯊꯥꯕ ꯄꯥꯝꯂꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯆꯤꯟ ꯃꯅꯥꯎ 2 ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯀꯨꯝꯍꯩ ꯑꯃ ꯐꯥꯎꯕ ꯂꯩꯒꯗꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯅꯧꯕ ꯃꯐꯝ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯝꯕ ꯑꯃꯗꯤ ꯆꯥꯎꯕ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤꯁꯨ ꯋꯥꯔꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯇꯣꯝꯕ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯣꯏꯔꯕꯅꯤ꯫ ꯃꯄꯥꯜꯗ ꯄꯨꯝꯃꯝ ꯃꯝꯂꯕꯅꯤ꯫ ꯀꯥ ꯃꯅꯨꯡꯗ ꯂꯥꯇꯦꯟ ꯃꯉꯥꯜ ꯑꯃ ꯉꯥꯜꯂꯝꯃꯤ꯫ ꯃꯗꯨ ꯃꯩ ꯄꯤꯛꯅ ꯂꯩꯊꯔꯒ ꯊꯥꯟꯕꯅꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯟꯕ ꯆꯥꯎꯕꯅ ꯃꯄꯥꯜꯗꯒꯤ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤ꯫ ꯃꯍꯥꯛꯅ ꯃꯄꯥꯜꯗ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ 2 ꯑꯃꯅ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯃꯗꯨ ꯑꯣꯏꯗꯨꯅꯁꯨ ꯃꯍꯥꯛ ꯃꯈꯣꯜꯁꯤꯡ ꯑꯗꯨꯗ ꯊꯧ ꯁꯥꯖꯤꯟꯈꯤꯗꯦ꯫ ꯑꯗꯨꯒ ꯃꯃꯤꯠ ꯎꯏꯁꯤꯟꯈꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯌꯨꯝꯒꯤ ꯃꯤꯅꯥꯏꯒꯨꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯁꯨ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯑꯗꯨ ꯑꯗꯨꯝ ꯆꯠꯊꯗꯨꯅ ꯂꯩꯈꯤ꯫ ꯈꯔ ꯃꯨꯟꯅ ꯇꯥꯁꯤꯟꯕꯗ ꯃꯍꯥꯛꯅ ꯃꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯅꯨꯄꯤ 2ꯅꯤ ꯍꯥꯏꯕ ꯈꯪꯈꯤ꯫ ꯑꯗꯨꯒ ꯅꯨꯄꯤ 2 ꯑꯗꯨ ꯑꯃꯅ ꯑꯃꯒ ꯈꯠꯅꯗꯨꯅ ꯂꯩ꯫
ꯍꯧꯖꯤꯛꯇꯤ ꯆꯥꯎꯕ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯀꯅꯥ ꯀꯅꯥ ꯈꯠꯅꯔꯤꯕꯅꯣ ꯍꯥꯏꯅ ꯈꯔ ꯉꯛꯄ ꯐꯥꯎꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯁꯤ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯂꯦꯞꯄ ꯂꯩꯇꯦ꯫ ꯑꯗꯨꯅ ꯆꯥꯎꯕ ꯈꯨꯗꯛꯇ ꯍꯧꯒꯠꯈꯤ꯫ ꯌꯦꯡꯉꯨꯅꯦ, ꯀꯅꯥꯅꯣ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯋꯥꯔꯤ ꯁꯥꯔꯤꯕꯁꯦ? ꯆꯥꯎꯕ ꯂꯥꯇꯦꯟ ꯂꯧꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯃꯄꯥꯜꯗ ꯒꯦꯂꯔꯤꯗ ꯆꯠꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯒꯦꯂꯔꯤꯗꯒꯤ ꯃꯈꯥꯗ ꯀꯣꯌꯦꯡ ꯌꯦꯡꯕ ꯍꯧꯏ꯫ ꯃꯗꯨꯗꯤ ꯀꯅꯥ ꯀꯅꯥ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯣ ꯍꯥꯏꯅꯅꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯍꯥꯛꯅ ꯀꯔꯤꯃꯠꯇ ꯎꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯇꯥꯕꯣꯏ ꯇꯥꯗꯕꯣꯏ ꯇꯧꯔꯝꯕ ꯋꯥꯔꯤꯗꯨ ꯃꯍꯥꯛꯅ ꯏꯁꯦꯡ ꯁꯦꯡꯅ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯅꯤ ꯑꯃꯅ ꯑꯃꯒ ꯌꯦꯠꯅꯕ ꯇꯥꯕ ꯉꯝꯂꯝꯃꯤ꯫ ꯑꯍꯥꯟꯕ ꯅꯨꯄꯤꯅ "ꯑꯩ ꯐꯖꯩ" ꯍꯥꯏ꯫ ꯑꯗꯨꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ "ꯑꯩ ꯐꯖꯩ" ꯍꯥꯏ꯫ ꯆꯥꯎꯕ ꯉꯛꯇꯨꯅ ꯀꯅꯥ ꯑꯉꯥꯎꯕꯁꯤꯡꯅꯣ ꯑꯍꯤꯡ ꯑꯁꯤꯗ ꯃꯔꯝ ꯂꯩꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯦ ꯍꯥꯏꯅ ꯈꯟꯕ ꯍꯧꯔꯝꯃꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯍꯦꯟꯅ ꯆꯔꯥꯡꯅꯕ, ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯌꯦꯡꯉꯨꯅꯦ, ꯀꯗꯥꯏꯗꯒꯤ ꯑꯉꯥꯎꯕꯤ ꯅꯨꯄꯤꯁꯤꯡꯅꯣꯅꯦ? ꯆꯥꯎꯕ ꯌꯨꯝꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕꯅꯤ꯫ ꯃꯄꯥꯜꯗ ꯌꯥꯝꯅ ꯆꯥꯎꯕ ꯂꯩꯀꯣꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯂꯧꯁꯥꯟ ꯆꯥꯕꯁꯤꯡꯒꯤ ꯐꯝꯐꯝ, ꯆꯥ ꯊꯛꯐꯝ ꯃꯐꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯆꯥꯎꯕꯒꯤ ꯋꯥꯈꯜ ꯑꯗꯣꯝꯂꯣꯝꯗ ꯆꯠꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯥꯇꯦꯟ ꯑꯃ ꯂꯩ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯉꯥꯜꯗ ꯅꯨꯄꯤ ꯑꯅꯤ ꯐꯝꯗꯨꯅ ꯂꯩ꯫ ꯅꯨꯄꯤ ꯑꯅꯤꯃꯛ ꯂꯨꯍꯣꯡꯕꯗ ꯁꯦꯠꯄꯒꯤ ꯃꯑꯣꯡꯗ ꯃꯄꯨꯡ ꯐꯥꯅ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯇꯧꯏ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯑꯃꯅ ꯑꯃꯒ ꯋꯥꯐꯝ ꯑꯗꯨꯗ ꯌꯦꯠꯅꯗꯨꯅ ꯂꯩ꯫ ꯃꯗꯨꯗꯤ ꯀꯅꯥꯅ ꯍꯦꯟꯅ ꯐꯖꯕꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯆꯥꯎꯕꯅ ꯂꯥꯇꯦꯟ ꯃꯉꯥꯜ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯃꯨꯟꯅ ꯌꯦꯡꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤ, "ꯀꯝꯗꯧꯕ ꯅꯨꯄꯥ ꯃꯆꯥ, ꯀꯅꯥꯅ ꯍꯦꯟꯅ ꯐꯖꯩ ꯍꯥꯏꯕꯗꯣ ꯅꯪ ꯑꯣꯏꯅ ꯍꯥꯏꯔꯛꯎ." ꯃꯈꯣꯏꯅ ꯈꯪꯍꯧꯗꯅ ꯌꯦꯡꯂꯛꯄꯗꯨꯗ ꯆꯥꯎꯕꯗꯤ ꯐꯤꯕꯝ ꯁꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯀꯨꯆꯨ ꯃꯨꯁꯣꯛ ꯃꯨꯕ ꯎꯔꯝꯃꯤ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯨꯕꯒꯤ ꯆꯥꯡꯗꯤ ꯃꯈꯣꯏꯒꯤ ꯑꯉꯧꯕ ꯃꯃꯤꯠ ꯑꯅꯤꯈꯛꯇꯃꯛ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯔꯤꯅꯣ ꯑꯃ ꯇꯧꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯒ ꯆꯥꯎꯕꯗꯤ ꯊꯋꯥꯏ ꯐꯥꯎꯕ ꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯈꯠꯈꯤꯕꯒꯤ ꯆꯥꯡꯗꯤ ꯆꯦꯟꯗꯨꯅ ꯀꯥ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈꯤ꯫ ꯊꯣꯡ ꯊꯤꯡꯖꯤꯜꯂꯒ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯐꯃꯨꯡꯗ ꯍꯤꯞꯈꯤ꯫ ꯊꯣꯡꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯐꯃꯨꯡꯗ ꯂꯦꯡꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯝꯕ ꯇꯨꯝꯕ ꯀꯥꯏꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯤꯄꯥ ꯆꯥꯎꯕ ꯃꯇꯝ ꯑꯗꯨꯗ ꯐꯩꯖꯨꯞ ꯁꯨꯞꯆꯤꯟꯗꯨꯅ ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩ꯫ ꯇꯣꯝꯕꯅ ꯃꯍꯥꯛꯄꯨ ꯊꯦꯡꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛ ꯅꯤꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯐꯤꯕꯝ ꯑꯗꯨ ꯎꯔꯒ ꯇꯣꯝꯕꯅ ꯃꯉꯣꯟꯗ ꯍꯪꯈꯤ, "ꯀꯩꯗꯧꯔꯒꯦ? ꯅꯪ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯔꯤꯒꯤ ꯆꯦꯜꯂꯛꯂꯤꯕꯅꯣ?" ꯆꯥꯎꯕ ꯀꯤꯗꯨꯅ ꯍꯤꯞꯂꯒ ꯂꯩꯈꯤ꯫ "ꯀꯔꯤꯁꯨ ꯅꯠꯇꯦ, ꯀꯔꯤꯁꯨ ꯅꯠꯇꯦ, ꯁꯨꯝꯃꯇꯪꯒꯤ." ꯆꯥꯎꯕꯅ ꯃꯇꯝ ꯑꯗꯨꯗ "ꯑꯩꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯍꯥꯏꯗꯣꯛꯂꯨꯔꯕꯗꯤ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ ꯍꯥꯏꯅ ꯆꯩꯔꯛꯀꯅꯤ ꯈꯟꯈꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯇꯨꯝꯗꯨꯅ ꯂꯩꯈꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯇꯣꯝꯕꯅ ꯆꯥꯎꯕ ꯐꯩꯖꯨꯞ ꯃꯅꯨꯡꯗꯒꯤ ꯏꯁꯣꯔꯕꯨ ꯅꯤꯡꯖꯔꯛꯄ ꯇꯥꯈꯤ꯫ ꯇꯣꯝꯕꯅ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯐꯠꯇꯕ ꯑꯃ ꯎꯔꯨꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ "ꯏꯍꯦ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯛꯑꯣ, ꯅꯪ ꯑꯗꯨꯛ ꯀꯤꯔꯤꯕ ꯀꯔꯤꯒꯤꯅꯣ?" ꯃꯃꯩ ꯊꯪꯗ ꯆꯥꯎꯕꯅ ꯄꯨꯝꯅꯃꯛ ꯅꯣꯔꯃꯦꯜ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯜꯂꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯇꯣꯝꯕꯗ ꯃꯍꯥꯛꯅ ꯃꯈꯣꯜ ꯈꯔ ꯇꯥꯈꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯃꯄꯥꯜꯗ ꯌꯦꯡꯕ ꯊꯣꯛꯂꯨꯕꯅꯤ꯫ ꯃꯗꯨꯗꯤ ꯀꯅꯥꯅꯣ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯋꯥꯔꯤ ꯁꯥꯔꯤꯕꯁꯦ, ꯀꯅꯥ ꯈꯠꯅꯔꯤꯕꯅꯣ ꯍꯥꯏꯅꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯈꯥꯗ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯔꯤꯅꯣ ꯑꯃ ꯇꯧꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯎꯈꯤ ꯍꯥꯏꯅ ꯇꯥꯛꯂꯝꯃꯤ꯫ ꯆꯥꯎꯕꯅ ꯃꯌꯥꯝꯕꯗ ꯋꯥꯐꯝ ꯑꯁꯤ ꯇꯥꯛꯄꯒ ꯃꯈꯣꯏꯒꯤ ꯒꯦꯂꯔꯤꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯑꯃꯅ ꯀꯟꯅ ꯀꯟꯅ ꯊꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯃꯗꯨ ꯎꯔꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯤꯈꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯍꯥꯏꯅ ꯈꯟꯕ ꯍꯧꯈꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯀꯥꯗꯒꯤ ꯃꯄꯥꯜꯗ ꯊꯣꯛꯄꯅ ꯐꯒꯅꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯅꯕ ꯇꯧꯕꯒ ꯇꯥꯂꯛ ꯑꯗꯨꯗ ꯀꯥꯒꯤ ꯊꯣꯡꯁꯨ ꯊꯤꯟꯕ ꯍꯧꯔꯛꯄ ꯎꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯐꯤꯕꯝ ꯍꯦꯟꯅ ꯁꯣꯛꯆꯤꯟꯈꯤ꯫ ꯃꯔꯝꯗꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅꯤ ꯀꯥꯗꯒꯤ ꯃꯄꯥꯜꯗ ꯊꯣꯛꯄꯁꯨ ꯌꯥꯗ꯭ꯔꯦ, ꯒꯦꯂꯔꯤꯗꯁꯨ ꯌꯥꯗ꯭ꯔꯦ꯫ ꯃꯈꯣꯏꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯎꯕꯁꯨ ꯌꯥꯔꯝꯗꯦ, ꯀꯅꯥꯃꯠꯇ ꯀꯧꯕꯁꯨ ꯌꯥꯔꯝꯗꯦ꯫ ꯃꯈꯣꯏꯅꯤ ꯀꯟꯅ ꯀꯟꯅ ꯏꯁꯣꯔꯕꯨ ꯅꯤꯡꯖꯕ ꯍꯧꯔꯛꯈꯤ꯫ ꯀꯟꯅ ꯀꯟꯅ ꯏꯁꯣꯔꯒꯤ ꯃꯤꯡꯈꯩ ꯁꯣꯟꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯈꯣꯟꯖꯦꯜ ꯀꯟꯅ ꯊꯣꯛꯍꯜꯂꯤꯕ ꯃꯈꯩ ꯊꯣꯡꯗ ꯊꯤꯜꯂꯛꯄꯒꯤ ꯃꯈꯣꯜꯁꯨ ꯍꯦꯟꯅ ꯀꯟꯕ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯇꯥꯕ ꯉꯝꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯅꯤꯃꯛꯇꯒꯤ ꯊꯣꯡ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯤꯜꯂꯛꯄ ꯎꯕ ꯐꯪꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯈꯣꯡꯖꯤꯒꯤ ꯃꯈꯣꯜꯁꯨ ꯃꯈꯣꯏꯅ ꯇꯥꯕ ꯐꯪꯂꯝꯃꯤ꯫ ꯁꯨꯝ ꯁꯨꯝ ꯅꯣꯡꯉꯥꯜꯂꯛꯄꯒ ꯂꯣꯏꯅꯅ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯑꯗꯨꯝ ꯇꯞꯊꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯇꯨꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯈꯣꯏ ꯑꯅꯤ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯒꯪꯒꯥꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯂꯅꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯅꯥꯃꯠꯇꯅ ꯃꯈꯣꯏꯕꯨ ꯍꯧꯗꯣꯛꯂꯝꯗꯦ꯫
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏꯅꯤ ꯍꯧꯒꯠꯂꯛꯈꯤ꯫ ꯃꯈꯣꯏꯅ ꯍꯧꯒꯠꯂꯛꯂꯕ ꯃꯇꯨꯡꯗ ꯇꯣꯝꯕ ꯑꯃꯗꯤ ꯆꯥꯎꯕꯅ ꯃꯆꯦꯗ ꯑꯍꯤꯡꯗ ꯃꯈꯣꯏꯅ ꯀꯔꯤꯅꯣꯃ ꯇꯧꯕꯤ ꯅꯨꯄꯤ 2 ꯎꯈꯤ, ꯃꯗꯨ ꯕꯨꯠ ꯅꯠꯇ꯭ꯔꯒ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯇꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅꯤꯒꯤ ꯐꯤꯚꯝ ꯎꯔꯒ ꯒꯪꯒꯥꯅ ꯋꯥꯐꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯇꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯇꯣꯝꯕ ꯑꯃꯗꯤ ꯆꯥꯎꯕꯗ ꯅꯣꯛꯁꯤꯟꯕ ꯍꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯈꯣꯏꯅꯤꯗ ꯃꯈꯣꯏ ꯆꯍꯤ ꯀꯌꯥꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯨꯛꯇ ꯊꯦꯡꯅꯔꯛꯈꯤꯗ꯭ꯔꯤ꯫ ꯃꯈꯣꯏ ꯋꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯔꯝ ꯁꯨꯕ ꯑꯣꯏꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯗꯤ ꯃꯈꯣꯏꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯌꯥꯅꯕ ꯁꯦꯝ ꯁꯥꯔꯝꯗꯦ꯫ ꯃꯈꯣꯏꯅꯤ ꯃꯈꯣꯏꯅ ꯎꯈꯤꯕꯁꯤꯡ ꯑꯗꯨ ꯃꯪ ꯅꯠꯇꯦ, ꯇꯥꯏꯕꯪꯅꯤ ꯍꯥꯏꯕꯁꯤ ꯐꯖꯅ ꯈꯪꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯅꯤꯅ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯀꯤꯗꯨꯅ ꯂꯦꯟꯈꯤꯕꯅꯤ꯫ ꯃꯈꯣꯏꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯈꯠꯈꯤꯕꯒꯤ ꯆꯥꯡꯗꯤ ꯃꯈꯣꯏꯅꯤꯅ ꯒꯪꯒꯥꯗ ꯑꯇꯣꯞꯄ ꯀꯨꯝꯃꯩ ꯑꯗꯨ ꯉꯁꯤꯃꯛ ꯄꯥꯡꯊꯣꯛꯂꯣ, ꯃꯔꯝꯗꯤ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯂꯣꯏ, ꯑꯍꯤꯡꯗꯤ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯁꯨꯛꯂꯩ ꯂꯩꯔꯣꯏ ꯍꯥꯏꯈꯤ꯫ ꯒꯪꯒꯥꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯐꯕ ꯃꯤꯑꯣꯏꯁꯤꯡꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯅꯤꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯒꯪꯒꯥꯒꯤ ꯃꯀꯨꯕꯣꯛꯅ ꯃꯈꯣꯏꯅꯤꯕꯨ "ꯍꯧꯖꯤꯛ ꯄꯨꯡ 2 ꯇꯥꯔꯤ, ꯑꯗꯨꯒ ꯅꯈꯣꯏ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯇꯣꯔꯤꯕꯅꯤ꯫ ꯃꯝꯗ꯭ꯔꯤꯉꯩꯗ ꯑꯇꯣꯞꯄ ꯈꯨꯡꯒꯪꯁꯨ ꯌꯧꯕ ꯉꯝꯂꯣꯏ, ꯖꯪꯒꯜ ꯑꯣꯏꯕ ꯃꯐꯝꯅꯤ, ꯈꯨꯗꯣꯡꯊꯤꯕ ꯑꯃꯍꯦꯛ ꯊꯣꯛꯄ ꯌꯥꯏ꯫ ꯑꯗꯨꯅ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕꯗꯤ ꯉꯁꯤ ꯑꯍꯤꯡ ꯅꯈꯣꯏꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯈ꯭ꯔꯣ, ꯍꯌꯦꯡ ꯑꯌꯨꯛ ꯆꯠꯂꯣ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕꯗ ꯅꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯒꯤ ꯈꯨꯡꯒꯪ ꯌꯧꯒꯅꯤ" ꯍꯥꯏꯅ ꯚꯥꯞ ꯇꯥꯍꯜꯂꯝꯃꯤ꯫ ꯃꯈꯣꯏꯅꯤ ꯃꯈꯣꯏꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯌꯥꯅꯕ ꯁꯦꯝ ꯁꯥꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯒꯪꯒꯥꯒꯤ ꯃꯀꯨꯕꯣꯛꯅ ꯍꯟꯗꯛꯇꯤ ꯎꯄꯥꯏ ꯑꯃ ꯇꯥꯛꯂꯝꯃꯤ꯫ "ꯌꯦꯡꯉꯣ, ꯁꯨꯝꯗꯧꯔꯁꯤ, ꯉꯁꯤꯒꯤ ꯑꯍꯤꯡ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯣ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯃꯤꯅꯥꯏ ꯀꯌꯥ ꯑꯃ ꯂꯩ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯁꯥ ꯃꯎ ꯐꯕ ꯃꯤꯅꯥꯏ 3-4 ꯅꯈꯣꯏꯒ ꯂꯣꯏꯅꯅ ꯂꯩꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯍꯦꯛ ꯇꯧꯔꯛꯄꯗ ꯃꯈꯣꯏꯅ ꯃꯥꯌꯣꯛꯅꯒꯅꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯒ ꯇꯣꯝꯕ ꯑꯃꯗꯤ ꯆꯥꯎꯕ ꯉꯁꯤꯒꯤ ꯑꯍꯤꯡ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯌꯨ ꯍꯥꯏꯕ ꯌꯥꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯇꯣꯝꯕ ꯑꯃꯗꯤ ꯆꯥꯎꯕꯒꯤ ꯀꯥꯗ ꯃꯁꯥ ꯃꯎ ꯐꯕ ꯃꯤꯅꯥꯏ 3-4 ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯇꯨꯝꯂꯝꯃꯤ꯫ ꯑꯗꯨꯕు ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯇꯣꯝꯕ ꯑꯃꯗꯤ ꯆꯥꯎꯕꯒꯤ ꯋꯥꯈꯜ ꯊꯣꯡꯁꯤꯡ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯃꯍꯦꯛꯇꯒꯤ ꯊꯣꯔꯛꯄ ꯑꯄꯤꯛꯄ ꯃꯈꯣꯜ ꯑꯃꯅꯁꯨ ꯃꯈꯣꯏꯒꯤ ꯇꯨꯝꯕ ꯀꯥꯏꯍꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯤꯡ ꯑꯗꯨꯁꯨ ꯐꯖꯅ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗꯤ ꯍꯧꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯗꯨꯗ ꯃꯈꯣꯏꯅꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯥꯎꯈꯤꯗꯦ, ꯃꯈꯣꯜ ꯑꯃꯠꯇ ꯇꯥꯈꯤꯗꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯈꯣꯏꯅꯤꯁꯨ ꯆꯠꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯈꯣꯏꯅꯤ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯁꯒꯣꯜ ꯒꯥꯔꯤꯗ ꯃꯈꯣꯏꯒꯤ ꯃꯤꯅꯥꯏ ꯄꯨꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯃꯥꯏꯀꯩꯗ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ 2 ꯈꯣꯡꯆꯠ ꯆꯠꯂꯒ ꯃꯃꯩꯊꯪꯗ ꯃꯈꯣꯏꯅꯤ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯗ ꯌꯧꯔꯛꯈꯤ, ꯃꯌꯨꯝꯗ ꯌꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅꯤ ꯅꯦꯅꯥ ꯇꯥꯅ ꯁꯣꯔ ꯍꯣꯜꯂꯝꯃꯤ꯫ ꯃꯈꯣꯏꯅꯤꯅ ꯃꯃꯥꯗꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯇꯥꯛꯂꯝꯃꯤ꯫ ꯇꯞꯅ ꯇꯞꯅ ꯄꯨꯝꯅꯃꯛ ꯅꯣꯔꯃꯦꯜ ꯑꯣꯏꯔꯛꯈꯤ꯫ ꯃꯇꯨꯡꯗ ꯃꯈꯣꯏꯅꯤꯅ ꯐꯠꯇꯕ ꯀꯔꯤꯃꯠꯇ ꯐꯥꯎꯈꯤꯗꯦ, ꯀꯔꯤꯃꯠꯇ ꯎꯈꯤꯗꯦ꯫ ꯁꯨꯇꯤꯁꯤꯡ ꯂꯣꯏꯕꯒ ꯃꯈꯣꯏꯅꯤ ꯂꯥꯏꯔꯤꯛ ꯇꯝꯅꯕꯒꯤꯗꯃꯛ ꯁꯍꯔꯗ ꯆꯠꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯊꯥ 1.5 ꯍꯧꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯌꯥꯝꯗ ꯇꯦꯂꯤꯐꯣꯟꯒꯨꯝꯕ ꯂꯩꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯈꯨꯡꯒꯪ ꯑꯃꯗ ꯏ ꯄꯥꯎ ꯊꯥꯅꯕꯒꯤꯗꯃꯛ ꯃꯤ ꯑꯣꯏꯅ ꯂꯩꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯦꯁꯦꯟꯖꯔ ꯑꯃꯒꯤ ꯃꯇꯧꯒꯨꯝꯕꯅꯤ꯫ ꯃꯈꯣꯏꯅ ꯃꯤꯌꯥꯝꯒꯤ ꯆꯤꯊꯤꯁꯤꯡ ꯅꯠꯇ꯭ꯔꯒ ꯆꯤꯟꯅ ꯍꯥꯏꯔꯛꯄ ꯃꯦꯁꯦꯖ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯈꯨꯡꯒꯪ ꯑꯃꯗ ꯌꯧꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯤꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯒꯪꯒꯥꯒꯤ ꯃꯄꯥꯝꯗ ꯒꯪꯒꯥꯒꯤ ꯃꯌꯨꯝꯗꯒꯤ ꯃꯦꯁꯦꯟꯖꯔ ꯑꯃꯈꯛ ꯊꯥꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯒꯪꯒꯥꯒꯤ ꯃꯃꯥ ꯃꯄꯥꯗ ꯒꯪꯒꯥ ꯃꯁꯥ ꯌꯥꯝꯅ ꯀꯟꯅ ꯉꯝꯗ꯭ꯔꯤ, ꯑꯗꯨꯒ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯉꯝꯗꯕꯒꯤ ꯆꯥꯡꯗꯤ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯗꯦ꯫ ꯒꯪꯒꯥꯅ ꯃꯈꯣꯏꯕꯨ ꯑꯃꯗꯤ ꯃꯅꯥꯎꯅꯤꯄꯥ 2ꯕꯨ ꯎꯅꯕ ꯂꯥꯛꯅꯕꯒꯤꯗꯃꯛ ꯀꯧꯔꯛꯂꯤ꯫ ꯃꯁꯤ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯑꯄꯥꯝꯕ ꯑꯣꯏꯔꯕ ꯃꯥꯜꯂꯦ ꯍꯥꯏꯅ ꯇꯥꯛꯂꯝꯃꯤ꯫ ꯇꯣꯝꯕ ꯑꯃꯗꯤ ꯆꯥꯎꯕ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯇꯝꯅꯕꯒꯤꯗꯃꯛ ꯁꯍꯔꯗ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯒꯪꯒꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯈꯣꯏꯅꯤꯗ ꯃꯈꯣꯏꯒꯤ ꯃꯤꯅꯥꯏꯒꯤ ꯃꯇꯦꯡꯗꯒꯤ ꯃꯦꯁꯦꯖ ꯊꯥꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ "ꯅꯈꯣꯏꯒꯤ ꯅꯆꯦ ꯌꯥꯝꯅ ꯀꯟꯅ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯤ, ꯅꯈꯣꯏꯅꯤ ꯈꯨꯗꯛꯇ ꯌꯨꯝꯗ ꯊꯣꯔꯛꯑꯣ" ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯒꯪꯒꯥꯒꯤ ꯃꯃꯥ ꯃꯄꯥ ꯈꯨꯗꯛꯇ ꯒꯪꯒꯥꯒꯤ ꯃꯌꯨꯝꯗ ꯆꯠꯅꯕ ꯈꯣꯡꯁꯥꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯒꯪꯒꯥꯒꯤ ꯐꯤꯚꯝ ꯎꯔꯒ ꯉꯛꯇꯨꯅ ꯂꯩꯈꯤ꯫ ꯃꯍꯥꯛꯀꯤ ꯐꯤꯚꯝ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯄꯒꯤ ꯆꯥꯡꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏ ꯆꯨꯞꯊꯣꯛꯈꯤꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯃꯤꯠ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯤ꯫ ꯍꯛꯆꯥꯡꯒꯤ ꯁꯥꯗꯣꯡ ꯀꯪꯁꯤꯟꯗꯨꯅ ꯁꯔꯨꯁꯤꯡꯗ ꯅꯞꯇꯨꯅ ꯂꯩ꯫ ꯍꯛꯆꯥꯡꯒꯤ ꯁꯔꯨ ꯄꯣꯂꯥꯡꯒꯤ ꯁꯛꯇꯝ ꯎꯕ ꯐꯪꯂꯝꯃꯤ꯫ ꯃꯁꯥ ꯄꯨꯝꯕ ꯃꯨꯁꯤꯟꯈ꯭ꯔꯤ꯫ ꯃꯃꯥꯏꯁꯨ ꯃꯨꯁꯤꯟꯈ꯭ꯔꯤ꯫ ꯃꯃꯤꯠ ꯐꯖꯅ ꯎꯗ꯭ꯔꯤ꯫ ꯃꯉꯣꯟꯗꯗꯤ ꯃꯈꯨꯠ ꯐꯥꯎꯕ ꯊꯥꯡꯒꯠꯅꯕ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯤ꯫ ꯒꯪꯒꯥꯒꯤ ꯃꯃꯥ ꯒꯪꯒꯥꯒꯤ ꯐꯤꯚꯝ ꯑꯁꯤ ꯎꯔꯒ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫
ꯃꯔꯝꯗꯤ ꯊꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯕꯅꯤ꯫ ꯃꯁꯥꯃꯛꯀꯤ ꯃꯆꯥꯅꯨꯄꯥꯁꯤꯡꯅ ꯒꯪꯒꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯌꯥꯝꯅ ꯐꯩ ꯍꯥꯏꯈꯤꯕꯅꯤ꯫ ꯒꯪꯒꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯒꯪꯒꯥꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯒꯪꯒꯥꯕꯨ ꯌꯥꯝꯅ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯕꯅꯤ, ꯃꯥꯏꯕ ꯀꯌꯥ ꯑꯃ ꯀꯧꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯃꯉꯣꯟꯗ ꯃꯊꯧ ꯑꯃꯠꯇ ꯇꯧꯗ꯭ꯔꯤ꯫ ꯄꯟꯗꯤꯠꯁꯤꯡꯗꯁꯨ ꯃꯍꯥꯛꯀꯤ ꯀꯨꯊꯤ ꯌꯦꯡꯍꯜꯂꯕꯅꯤ, ꯄꯥꯝꯕꯩ ꯈꯨꯗꯤꯡꯃꯛ ꯁꯤꯖꯤꯟꯅꯗꯨꯅ ꯌꯦꯡꯂꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯀꯥꯟꯅꯕ ꯂꯩꯇꯦ꯫ ꯃꯍꯥꯛ ꯃꯁꯥꯃꯛꯁꯨ ꯃꯉꯣꯟꯗ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ, ꯃꯉꯣꯟꯗ ꯀꯔꯤ ꯂꯩꯅꯥ ꯂꯩꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯃꯥꯏꯕ ꯈꯔꯅꯗꯤ ꯃꯍꯥꯛ ꯍꯤꯡꯗꯨꯕ ꯃꯥꯟꯗ꯭ꯔꯦ ꯐꯥꯎꯕ ꯍꯥꯏ, ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯃꯃꯩꯊꯪꯗ ꯑꯩꯈꯣꯏꯅ ꯑꯗꯣꯝꯗ ꯄꯥꯎ ꯄꯤꯔꯛꯄꯅꯤ꯫ ꯃꯍꯥꯛꯄꯨ ꯀꯟꯅꯕ ꯍꯣꯠꯅꯕ ꯄꯥꯝꯕꯩ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯂꯛꯇ꯭ꯔꯤ, ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯏꯁꯣꯔꯒꯤ ꯃꯈꯨꯠꯇ ꯂꯩꯔꯦ ꯍꯥꯏꯅ ꯇꯥꯛꯂꯝꯃꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯔꯒ ꯒꯪꯒꯥꯒꯤ ꯃꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ, ꯑꯗꯨꯕꯨ ꯒꯪꯒꯥꯒꯤ ꯃꯃꯥ ꯃꯍꯥꯗꯦꯕꯕꯨ ꯌꯥꯝꯅ ꯅꯤꯡꯖꯕꯤ ꯅꯨꯄꯤꯅꯤ, ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯃꯍꯥꯗꯦꯕꯅ ꯃꯆꯥꯅꯨꯄꯤꯕꯨ ꯐꯍꯟꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯃꯗꯤ ꯂꯩꯔꯝꯃꯤ꯫ ꯒꯪꯒꯥꯒꯤ ꯃꯃꯥꯅ ꯒꯪꯒꯥꯒꯤ ꯅꯨꯄꯥꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯑꯩꯈꯣꯏꯗ ꯃꯁꯤꯃꯗꯤ ꯑꯌꯥꯕ ꯄꯤꯕꯤꯌꯨ, ꯑꯩꯈꯣই ꯁꯨꯞꯅꯇꯪꯒꯤ ꯃꯥꯕꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯄꯨꯕ ꯄꯥꯝꯃꯤ, ꯁꯨꯞꯅꯇꯪꯒꯤ ꯑꯩꯈꯣꯏꯕꯨ ꯆꯠꯅꯕꯒꯤ ꯑꯌꯥꯕ ꯄꯤꯕꯤꯌꯨ, ꯑꯩ ꯃꯥꯕꯨ ꯑꯩꯈꯣꯏ ꯈꯨꯡꯒꯪꯗ ꯄꯨꯕ ꯄꯥꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯄꯨꯕ ꯄꯥꯝꯃꯤ, ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯍꯣꯡꯗꯣꯛꯄꯅ ꯃꯉꯣꯟꯗ ꯑꯍꯣꯡꯕ ꯂꯥꯛꯄꯁꯨ ꯌꯥꯏ ꯍꯥꯏꯔꯝꯃꯤ꯫ ꯒꯪꯒꯥꯒꯤ ꯅꯨꯄꯥꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯕꯨ ꯚꯥꯞ ꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯗꯨꯗꯤ ꯒꯪꯒꯥꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯏ, ꯃꯍꯥꯛꯇꯤ ꯈꯣꯡꯊꯥꯡ ꯑꯃ ꯐꯥꯎꯕ ꯊꯥꯡꯕ ꯉꯝꯗꯦ, ꯍꯧꯒꯠꯅꯕ ꯃꯉꯣꯟꯗ ꯄꯥꯡꯒꯜ ꯂꯩꯇꯦ ꯍꯥꯏꯅꯅꯤ꯫ ꯑꯗꯨꯕꯨ ꯒꯪꯒꯥꯒꯤ ꯃꯃꯥ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯂꯦꯞꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯑꯩ ꯈꯪꯏ ꯃꯉꯣꯟꯗ ꯄꯥꯡꯒꯜ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯥꯏꯕ, ꯑꯗꯨꯕꯨ ꯃꯗꯨ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯃꯍꯥꯛꯄꯨ ꯄꯨꯕ ꯄꯥꯝꯃꯤ, ꯃꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯕꯁꯨ ꯌꯥꯏ, ꯑꯩꯕꯨ ꯏꯆꯥꯅꯨꯄꯤꯕꯨ ꯌꯨꯝꯗ ꯄꯨꯍꯟꯕꯤꯌꯨ꯫ ꯒꯪꯒꯥꯒꯤ ꯅꯨꯄꯥꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯁꯤ ꯒꯪꯒꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯕꯁꯨ ꯌꯥꯏ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯊꯤꯡꯕ ꯑꯃꯠꯇ ꯊꯝꯈꯤꯗꯦ, ꯑꯗꯨꯒ ꯒꯪꯒꯥꯕꯨ ꯄꯨꯅꯕ ꯑꯌꯥꯕ ꯄꯤꯈꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯒꯪꯒꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯨ ꯒꯪꯒꯥꯕꯨ ꯃꯌꯨꯝꯗ ꯊꯤꯟꯕ ꯆꯠꯂꯝꯃꯤ꯫ ꯒꯪꯒꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯒꯪꯒꯥꯕꯨ ꯃꯌꯨꯝꯗ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯨꯗ ꯃꯈꯣꯏꯅ ꯃꯥꯏꯕ ꯀꯌꯥ ꯑꯃ ꯃꯌꯨꯝꯗ ꯀꯧꯔꯝꯃꯤ, ꯃꯈꯣꯏꯗ ꯒꯪꯒꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯇꯥꯛꯂꯝꯃꯤ꯫ ꯂꯥꯏꯌꯦꯡ ꯀꯌా ꯑꯃ ꯆꯠꯊꯈꯤ, ꯑꯗꯨꯕꯨ ꯃꯥꯏꯕ ꯈꯨꯗꯤꯡꯃꯛ ꯃꯥꯏꯊꯤꯔꯦ ꯍꯥꯏꯕ ꯃꯁꯥꯅ ꯌꯥꯖꯔꯝꯃꯤ꯫ ꯒꯪꯒꯥꯒꯤ ꯐꯤꯕꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯂꯝꯃꯤ, ꯍꯤꯡꯕꯒꯤ ꯆꯥꯟꯁ ꯌꯥꯝꯅ ꯂꯩꯔꯝꯗꯦ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯈꯣꯏꯗ ꯃꯍꯥꯛꯀꯤ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯤ, ꯃꯈꯣꯏꯗ ꯃꯍꯥꯛꯄꯨ ꯂꯥꯏꯌꯦꯡꯅꯕ ꯄꯥꯝꯕꯩ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯈꯛꯇꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯊꯣꯛꯂꯕ ꯃꯇꯨꯡꯗ, ꯃꯁꯤ ꯄꯨꯝꯅꯃꯛ ꯎꯔꯕ ꯃꯇꯨꯡꯗ ꯒꯪꯒꯥꯒꯤ ꯃꯃꯥꯁꯨ ꯃꯥꯏꯊꯤꯔꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯍꯥꯛ ꯃꯍꯥꯗꯦꯕꯒꯤ ꯃꯟꯗꯤꯔꯗ ꯆꯠꯂꯝꯃꯤ, ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯀꯞꯄ ꯍꯥꯏꯖꯕ ꯍꯧꯔꯝꯃꯤ, ꯏꯁꯣꯔꯗ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕ ꯇꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯀꯔꯤ ꯄꯥꯞ ꯇꯧꯔꯨꯕꯒꯤꯅꯣ? ꯑꯩꯅ ꯏꯁꯣꯔ ꯅꯍꯥꯛꯄꯨ ꯆꯍꯤ ꯀꯌꯥ ꯁꯦꯕꯥ ꯇꯧꯖꯔꯛꯄꯅꯤ, ꯑꯗꯨꯒ ꯃꯗꯨꯒꯤ ꯐꯣꯜ ꯑꯩꯅ ꯐꯪꯂꯤꯕ ꯑꯁꯤꯔꯥ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯐꯤꯕꯝ ꯑꯁꯤꯕꯨ ꯌꯦꯡꯕꯤꯌꯨ ꯏꯁꯣꯔ, ꯃꯍꯥꯛꯄꯨ ꯎꯔꯒ ꯅꯍꯥꯛ ꯊꯛ ꯊꯛ ꯅꯤꯛꯀꯅꯤ, ꯑꯁꯨꯝꯅ ꯍꯤꯡꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯍꯥꯛꯅ ꯃꯥꯕꯨ ꯍꯥꯠꯇꯣꯛꯄꯤꯌꯨ, ꯆꯩꯅꯥ ꯑꯁꯤꯗꯒꯤ ꯀꯣꯛꯍꯟꯕꯤꯌꯨ꯫ ꯃꯍꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯏꯁꯣꯔꯕꯨ ꯆꯩꯔꯝꯃꯤ, ꯃꯍꯥꯗꯦꯕꯒꯤ ꯅꯨꯡ ꯃꯃꯥꯡꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯄꯟꯗꯤꯠ ꯑꯗꯨ ꯀꯥꯆꯤꯟ ꯑꯃꯗ ꯐꯝꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ, ꯌꯥꯝꯅ ꯇꯨꯃꯤꯟꯅ꯫ ꯒꯪꯒꯥꯒꯤ ꯃꯃꯥꯅ ꯀꯞꯂꯤꯉꯩꯗ ꯍꯥꯏꯖꯔꯤꯉꯩꯗ ꯃꯍꯥꯛꯅ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯈꯤꯗꯦ, ꯃꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯒꯪꯒꯥꯒꯤ ꯃꯃꯥ ꯏꯁꯣꯔꯒꯤ ꯅꯨꯡ ꯃꯃꯥꯡꯗ ꯑꯣꯟꯗꯨꯅ ꯂꯩꯈꯤ꯫ ꯐꯅ ꯀꯨꯏꯅ ꯀꯞꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ, ꯑꯗꯨꯒ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯃꯝꯂꯕꯅꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯐꯝꯂꯤꯕ ꯄꯟꯗꯤꯠ ꯑꯗꯨꯅ ꯃꯉꯣꯟꯗ ꯇꯨꯡꯂꯣꯝꯗꯒꯤ ꯀꯧꯔꯝꯃꯤ, ꯏꯃꯥ, ꯑꯩꯅ ꯅꯍꯥꯛꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯤ, ꯅꯍꯥꯛꯀꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨꯅ ꯑꯩꯅ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯗ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯐꯠꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯤ, ꯃꯗꯨꯒꯤ ꯍꯤꯗꯥꯛ ꯅꯍꯥꯛꯅ ꯊꯤꯗꯨꯅꯁꯨ ꯐꯪꯗ꯭ꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯂꯤ꯫ ꯅꯍꯥꯛꯅ ꯃꯁꯤꯗ ꯀꯅꯥꯒꯨꯝꯕ ꯅꯨꯡꯄꯥꯜ ꯈꯪꯂꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯕꯅ ꯐꯒꯅꯤ ꯈꯜꯂꯤ, ꯃꯌꯥꯝꯗꯒꯤ ꯍꯦꯟꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯕꯅ ꯐꯒꯅꯤ ꯈꯜꯂꯤ꯫ ꯄꯟꯗꯤꯠ ꯑꯗꯨꯒꯤ ꯋꯥ ꯇꯥꯔꯒ ꯒꯪꯒꯥꯒꯤ ꯃꯃꯥꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯄꯟꯗꯤꯠꯖꯤ, ꯑꯩꯕꯨ ꯀꯗꯥꯏꯗ ꯊꯤꯔꯨ ꯍꯥꯏꯕꯅꯣ? ꯀꯗꯥꯏꯗ ꯆꯠꯂꯨ ꯍꯥꯏꯕꯅꯣ ꯑꯩ? ꯃꯇꯝ ꯑꯗꯨꯗ ꯄꯟꯗꯤꯠ ꯑꯗꯨꯅ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯃꯉꯣꯟꯗ ꯇꯥꯛꯂꯝꯃꯤ, ꯏꯃꯥ, ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯄꯥꯜꯗ ꯃꯣꯡꯐꯝ ꯑꯃ ꯂꯩꯕꯅꯤ, ꯃꯐꯝ ꯑꯗꯨꯗ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯑꯊꯣꯏꯕ ꯃꯥꯏꯕ ꯑꯃ ꯂꯥꯛꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯌꯥꯝꯅꯁꯨ ꯆꯪꯅꯗꯕꯅꯤ, ꯅꯍꯥꯛ ꯑꯃꯨꯛꯇꯪ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯆꯪꯖꯗꯨꯅ ꯍꯥꯏꯖꯧ, ꯃꯍꯥꯛꯅ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯨ ꯌꯥꯏ꯫ ꯒꯪꯒꯥꯒꯤ ꯃꯃꯥ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯒ ꯈꯔ ꯂꯩꯇꯥꯔꯝꯃꯤ, ꯃꯍꯥꯛꯅ ꯑꯁꯥꯒꯤ ꯃꯩꯉꯥꯜ ꯑꯃ ꯎꯔꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫
ꯑꯗꯨꯒ ꯃꯍꯥꯛ ꯃꯟꯗꯤꯔꯗꯨꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯟꯗ ꯊꯣꯔꯛꯄꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯀꯔꯝꯅ ꯆꯠꯄ ꯌꯥꯒꯅꯤ ꯍꯥꯏꯅ ꯈꯟꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯁꯨ ꯃꯇꯝ ꯑꯁꯤꯗ, ꯃꯔꯝꯗꯤ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤꯁꯤꯡ ꯃꯣꯡꯐꯝꯗ ꯆꯠꯄ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯗꯨ ꯑꯣꯏꯗꯨꯅꯁꯨ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯃꯍꯥꯛ ꯃꯆꯥꯅꯨꯄꯤꯕꯨ ꯀꯟꯕ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯃꯩ ꯊꯪꯗ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛ ꯅꯥꯊꯩꯔꯒ ꯑꯍꯤꯡ ꯑꯗꯨꯗ ꯃꯣꯡꯐꯝ ꯑꯗꯨꯗ ꯆꯠꯅꯕ ꯐꯤꯔꯦꯞ ꯂꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯃꯝꯕ ꯑꯍꯤꯡ ꯑꯗꯨꯗ ꯀꯅꯥꯃꯠꯇ ꯇꯥꯛꯂꯝꯗꯅ ꯈꯨꯡꯒꯪꯒꯤ ꯃꯄꯥꯜꯗ ꯃꯣꯡꯐꯝ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯑꯍꯤꯡ ꯌꯥꯝꯅ ꯊꯦꯡꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯏꯆꯤꯛ ꯆꯤꯛꯂꯝꯃꯤ꯫ ꯃꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯂꯦꯞꯈ꯭ꯔꯕꯅꯤ꯫ ꯑꯃꯝꯕꯅ ꯑꯇꯤꯌꯥ ꯄꯨꯝꯕ ꯀꯨꯞꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯒꯪꯒꯥꯒꯤ ꯃꯃꯥ ꯃꯣꯡꯐꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯨꯡꯗ ꯆꯪꯁꯤꯟꯕꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯥꯆꯤꯟ ꯑꯃꯗ ꯅꯨꯄꯥ ꯑꯃ ꯂꯩꯕ ꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯥꯗ ꯎꯠ ꯇꯩ꯫ ꯅꯨꯄꯥ ꯑꯗꯨ ꯃꯩ ꯑꯃꯒꯤ ꯃꯃꯥꯡꯗ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯐꯝꯗꯨꯅ ꯂꯩ꯫ ꯒꯪꯒꯥꯒꯤ ꯃꯃꯥ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯀꯧꯕꯗꯤ ꯀꯧꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯅꯨꯄꯥ ꯑꯗꯨ ꯙ꯭ꯌꯥꯟꯗ ꯂꯨꯞꯂꯤ꯫ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯐꯤꯚꯝ ꯑꯗꯨꯗ ꯅꯨꯄꯥꯗꯨꯗ ꯀꯧꯔꯨꯕ ꯆꯨꯝꯂꯣꯏ꯫ ꯙ꯭ꯌꯥꯟ ꯀꯥꯏꯕꯅ ꯅꯨꯄꯥ ꯑꯗꯨ ꯍꯦꯟꯅ ꯁꯥꯎꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯀꯌꯥ ꯑꯃ ꯍꯧꯈ꯭ꯔꯤ꯫ ꯅꯨꯄꯥ ꯑꯗꯨ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯝꯗꯦ꯫ ꯃꯐꯝ ꯑꯗꯨꯗ ꯐꯅ ꯀꯨꯏꯅ ꯂꯦꯞꯇꯨꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯪꯒꯥꯒꯤ ꯃꯃꯥꯒꯤ ꯃꯈꯣꯡ ꯅꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯈꯜꯂꯒ ꯃꯍꯥꯛ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯐꯅ ꯀꯨꯏꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯁꯥ ꯃꯇꯣꯝꯇ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯊꯣꯏꯕ ꯃꯥꯏꯕꯗꯨꯁꯨ ꯐꯅ ꯀꯨꯏꯅ ꯙ꯭ꯌꯥꯟꯗ ꯂꯨꯞꯇꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯍꯥꯛ ꯒꯪꯒꯥꯒꯤ ꯃꯃꯥꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯂꯛꯂꯝꯗꯦ꯫ ꯃꯃꯤꯠꯁꯨ ꯄꯥꯡꯊꯣꯔꯛꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯗꯨ ꯑꯣꯏꯗꯨꯅꯁꯨ ꯒꯪꯒꯥꯒꯤ ꯃꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯍꯥꯛ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤ ꯐꯥꯎꯕ ꯂꯥꯛꯂꯤ꯫ ꯑꯗꯨꯅ ꯐꯤꯚꯝ ꯑꯁꯤꯗ ꯈꯨꯠ ꯍꯥꯡꯂꯒ ꯍꯟꯕ ꯐꯔꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯃꯩ ꯊꯪꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯞꯅꯤꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯡꯗ ꯇꯨꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯀꯞꯄ ꯍꯧꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯊꯣꯏꯕ ꯃꯥꯏꯕ ꯑꯗꯨ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯏꯪꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯃꯥ, ꯅꯍꯥꯛ ꯀꯞꯄꯤꯒꯅꯨ꯫ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯅꯣꯗꯨ ꯍꯥꯏꯕꯤꯌꯨ." ꯒꯪꯒꯥꯒꯤ ꯃꯃꯥꯅ ꯀꯞꯅ ꯀꯞꯅ ꯑꯊꯣꯏꯕ ꯃꯥꯏꯕꯗꯨꯗ ꯍꯧꯈꯤꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯐꯤꯚꯝꯒꯤ ꯃꯔꯝꯗ ꯇꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗ ꯎꯄꯥꯏ ꯑꯃꯠꯇ ꯃꯊꯧ ꯇꯧꯗ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯃꯩ ꯊꯪꯗ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯇꯥꯈꯤꯕꯅꯤ ꯍꯥꯏꯅ ꯇꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯑꯊꯣꯏꯕ ꯃꯥꯏꯕꯗꯨ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛ ꯒꯪꯒꯥꯒꯤ ꯃꯃꯥꯒꯤ ꯃꯇꯨꯡꯗ ꯁꯨꯝ ꯏꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡ ꯌꯥꯝꯅ ꯊꯦꯡꯈ꯭ꯔꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅꯤ ꯌꯨꯝ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯄꯒ ꯒꯪꯒꯥꯒꯤ ꯃꯃꯥꯅ ꯒꯦꯠ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯊꯣꯏꯕ ꯃꯥꯏꯕꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯃꯤꯠ ꯎꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯒꯪꯒꯥꯒꯤ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯎꯔꯒ ꯀꯔꯤꯃꯠꯇ ꯍꯥꯏꯈꯤꯗꯦ꯫ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯇꯨꯅ ꯑꯊꯣꯏꯕ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯑꯩ ꯃꯅꯨꯡꯗ ꯆꯪꯕ ꯌꯥꯔꯣꯏ꯫ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯗꯨ ꯑꯣꯏꯅꯤꯡꯕ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯈꯤꯅꯤ꯫ ꯅꯍꯥꯛ ꯁꯨꯞꯃꯇꯪꯒꯤ ꯊꯕꯛ ꯑꯁꯤ ꯈꯛꯇꯃꯛ ꯇꯧꯕꯤꯌꯨ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯏꯕꯗꯨꯅ ꯃꯈꯨꯠꯇꯒꯤ ꯎꯠ ꯈꯔ ꯂꯧꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯒꯪꯒꯥꯒꯤ ꯃꯃꯥꯒꯤ ꯕꯦꯛꯇ ꯍꯥꯞꯆꯤꯟꯈꯤ꯫ ꯑꯗꯨꯒ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤ, "ꯎꯠ ꯑꯁꯤ ꯄꯨꯔꯒ ꯅꯆꯥꯅꯨꯄꯤꯒꯤ ꯃꯈꯣꯡꯗ ꯁꯤꯔꯤꯕ ꯈꯣꯡꯖꯤ ꯑꯗꯨꯗ ꯇꯩꯁꯤꯟꯕꯤꯌꯨ꯫ ꯑꯗꯨꯒ ꯃꯈꯣꯡ ꯑꯅꯤꯃꯛꯀꯤ ꯈꯣꯡꯖꯤ ꯂꯧꯊꯣꯛꯇꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯨꯕꯤꯔꯛꯎ." ꯒꯪꯒꯥꯒꯤ ꯃꯃꯥꯅ ꯎꯠ ꯑꯗꯨ ꯂꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯌꯦꯡꯂꯨꯕꯗ ꯒꯪꯒꯥ ꯑꯁꯤꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯇꯨꯝꯂꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯒꯪꯒꯥꯒꯤ ꯃꯃꯥꯅ ꯇꯨꯃꯤꯟꯅ ꯎꯠ ꯑꯗꯨ ꯒꯪꯒꯥꯒꯤ ꯈꯣꯡꯖꯤꯗ ꯇꯩꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯣꯡ ꯑꯅꯤꯃꯛꯀꯤ ꯈꯣꯡꯖꯤ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯂꯧꯊꯣꯛꯇꯨꯅ ꯃꯄꯥꯜꯗ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯑꯊꯣꯏꯕ ꯃꯥꯏꯕꯗꯨꯅ ꯈꯣꯡꯖꯤ ꯑꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝꯒꯤ ꯃꯄꯥꯜꯗ ꯃꯐꯝ ꯑꯃꯗ ꯐꯝꯈꯤꯔꯝꯃꯤ꯫ ꯆꯩ ꯈꯔ ꯈꯣꯝꯖꯤꯜꯂꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤꯅ ꯃꯗꯨꯕꯨ ꯃꯩ ꯆꯥꯛꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯩ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯝꯂꯒ ꯃꯟꯇ꯭ꯔ ꯁꯣꯟꯕ ꯍꯧꯔꯝꯃꯤ꯫ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯒꯪꯒꯥꯒꯤ ꯈꯣꯡꯖꯤ ꯑꯗꯨ ꯇꯧꯔꯒ ꯈꯣꯡꯖꯤ ꯑꯗꯨꯕꯨ ꯃꯩ ꯊꯥꯔꯝꯃꯤ꯫ ꯒꯪꯒꯥꯒꯤ ꯃꯃꯥ ꯃꯍꯥꯛꯅ ꯇꯧꯅꯤꯡꯂꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯔꯤꯃꯠꯇ ꯚꯥꯞ ꯇꯥꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯈꯣꯡꯖꯤ ꯑꯗꯨ ꯍꯦꯛ ꯃꯩ ꯆꯥꯛꯍꯟꯕꯒ ꯌꯨꯝ ꯃꯅꯨꯡꯗꯒꯤ ꯑꯀꯟꯕ ꯈꯣꯟꯖꯦꯜ ꯑꯃ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯒꯪꯒꯥ ꯆꯦꯜꯂꯛꯇꯨꯅ ꯌꯨꯝꯒꯤ ꯒꯦꯠꯇ ꯂꯦꯞꯇꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯒꯪꯒꯥꯅ ꯑꯗꯨꯝꯕ ꯂꯥꯛꯄ ꯎꯔꯒ ꯃꯍꯥꯛꯀꯤ ꯃꯃꯥ ꯉꯛꯇꯨꯅ ꯂꯩꯈꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯒꯪꯒꯥ ꯃꯁꯥꯒꯤ ꯃꯐꯝꯗꯒꯤ ꯍꯧꯒꯠꯄ ꯐꯥꯎꯕ ꯉꯝꯗꯦ ꯍꯥꯏꯕ ꯈꯪꯂꯤꯕꯅꯤ꯫ ꯃꯈꯨꯠ ꯃꯈꯣꯡ ꯐꯥꯎꯕ ꯂꯦꯡꯕ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯒ ꯐꯤꯚꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯆꯦꯜꯂꯛꯇꯨꯅ ꯂꯦꯞꯂꯨꯔꯤꯕꯅꯤ꯫ ꯐꯤꯚꯝ ꯑꯗꯨꯗ ꯆꯦꯟꯗꯨꯅ ꯃꯍꯥꯛ ꯃꯥꯏꯕꯗꯨꯒꯤ ꯃꯥꯏꯀꯩꯗ ꯆꯦꯜꯂꯤ꯫
ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯂꯥꯟꯗꯥꯕ ꯄꯥꯝꯂꯝꯃꯤ ꯑꯗꯨꯕꯨ ꯑꯊꯣꯏꯕ ꯃꯥꯏꯕꯗꯨꯅ ꯁꯨꯃꯇꯪꯒꯤ ꯃꯈꯨꯠꯀꯤ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯂꯥꯞꯅ ꯂꯦꯞꯍꯟꯈꯤ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔ ꯁꯣꯟꯕꯗꯨ ꯂꯦꯞꯇꯦ ꯒꯪꯒꯥꯒꯤ ꯃꯃꯥ ꯃꯐꯝ ꯑꯗꯨꯗ ꯃꯇꯥꯏ ꯑꯃꯗ ꯂꯦꯞꯇꯨꯅ ꯃꯗꯨ ꯄꯨꯝꯅꯃꯛ ꯌꯦꯡꯗꯨꯅ ꯂꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯁꯤꯡꯁꯨ ꯁꯒꯣꯜ ꯒꯥꯔꯤꯗ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯐꯤꯕꯝꯁꯤꯡ ꯑꯗꯨ ꯎꯔꯒ ꯇꯨꯃꯤꯟꯅ ꯂꯥꯞꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤ ꯃꯥꯏꯕꯗꯨꯅ ꯒꯪꯒꯥꯕꯨ ꯂꯦꯞꯅꯕ ꯏꯪꯒꯤꯠ ꯇꯧꯈꯤꯕ ꯑꯗꯨꯝꯅ ꯒꯪꯒꯥꯕꯨ ꯃꯩ ꯃꯅꯥꯛꯇ ꯂꯥꯛꯅꯕ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯇꯥꯂꯛ ꯑꯗꯨꯗ ꯒꯪꯒꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯖꯅꯣꯟꯖꯕ ꯍꯧꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯇꯨꯏ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯃꯩ ꯊꯥꯕꯤꯒꯅꯨ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩꯈꯣꯏ ꯀꯔꯤꯃꯠꯇ ꯇꯧꯔꯣꯏ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯕ ꯍꯧꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕꯗꯨꯅ ꯃꯈꯣꯏꯗ ꯅꯨꯄꯤꯗꯨꯒꯤ ꯃꯁꯥꯗꯒꯤ ꯃꯄꯥꯜꯗ ꯊꯣꯛꯈꯨ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯡꯗ ꯅꯈꯣꯏꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗ ꯊꯣꯔꯛꯇꯨꯅ ꯂꯦꯞꯄꯨ ꯍꯥꯏꯅ ꯌꯥꯊꯪ ꯇꯧꯔꯝꯃꯤ ꯇꯥꯂꯛ ꯑꯗꯨꯗ ꯒꯪꯒꯥ ꯈꯪꯍꯧꯗꯅ ꯋꯥꯟꯊꯔꯒ ꯃꯈꯥꯗ ꯇꯨꯔꯝꯃꯤ ꯑꯗꯨꯒ ꯒꯪꯒꯥꯒꯤ ꯃꯁꯥꯗꯒꯤ ꯊꯋꯥꯏꯅꯤ ꯃꯄꯥꯜꯗ ꯊꯣꯔꯛꯂꯝꯃꯤ ꯒꯪꯒꯥꯒꯤ ꯃꯃꯥꯅ ꯒꯪꯒꯥꯕꯨ ꯈꯨꯗꯛꯇ ꯀꯣꯟꯁꯤꯜꯍꯧꯔꯝꯃꯤ ꯇꯥꯂꯛ ꯑꯗꯨꯗ ꯃꯌꯥꯝꯅ ꯒꯪꯒꯥꯒꯤ ꯃꯁꯥꯗꯒꯤ ꯊꯣꯔꯛꯈꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯍꯤꯡꯆꯥꯕꯤ ꯑꯅꯤ ꯑꯣꯏꯕ ꯎꯔꯝꯃꯤ ꯍꯤꯡꯆꯥꯕꯤ ꯑꯅꯤꯗꯨ ꯒꯪꯒꯥꯒꯤ ꯃꯁꯥꯗꯒꯤ ꯊꯣꯛꯇꯨꯅ ꯃꯥꯏꯕꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯎꯔꯒ ꯒꯪꯒꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯆꯥꯎꯕ ꯌꯥꯝꯅ ꯉꯛꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯃꯥꯡꯗ ꯗꯤꯋꯥꯂꯤꯒꯤꯗꯃꯛ ꯃꯆꯦꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯕ ꯃꯇꯝꯗ ꯎꯈ꯭ꯔꯕꯅꯤ ꯃꯈꯣꯏꯅꯤ ꯃꯗꯨꯒꯤ ꯍꯤꯡꯆꯥꯕꯤ ꯑꯅꯤꯗꯨꯅꯤ ꯃꯈꯣꯏꯅꯤ ꯃꯄꯥꯜꯗ ꯂꯩꯀꯣꯜꯗ ꯐꯝꯗꯨꯅ ꯈꯠꯅꯔꯝꯂꯤꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯏꯕꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯅꯤꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯁꯥꯗ ꯀꯔꯤꯒꯤ ꯆꯪꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯅꯤꯗꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯁꯤ ꯖꯪꯒꯜꯗꯒꯤ ꯈꯣꯡꯆꯠ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯡꯆꯠ ꯑꯗꯨꯗ ꯃꯈꯣꯏꯅꯤ ꯃꯐꯝ ꯑꯃꯗ ꯂꯦꯞꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅꯤ ꯃꯄꯥꯜ ꯊꯣꯛꯅꯕ ꯎꯒꯤ ꯃꯅꯤꯡꯗ ꯆꯠꯈꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯅꯤ ꯑꯩꯈꯣꯏꯅꯤꯅ ꯃꯈꯣꯏꯕꯨ ꯎꯈꯤ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯈꯥꯝꯕ ꯄꯥꯝꯈꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯤ ꯃꯐꯝ ꯑꯗꯨꯗ ꯊꯝꯈꯤ ꯃꯈꯣꯏꯅ ꯈꯣꯡꯖꯤ ꯑꯗꯨ ꯎꯗꯨꯅ ꯈꯨꯟꯒꯠꯈꯤ ꯑꯗꯨꯒ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯈꯣꯏꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯌꯨꯝꯗ ꯆꯠꯄ ꯃꯇꯝꯗ ꯃꯆꯦꯒꯤ ꯃꯌꯨꯝꯗ ꯆꯠꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯀꯥꯎꯕꯗꯒꯤ ꯈꯣꯡꯖꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯊꯝꯂꯝꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅꯤ ꯑꯩꯈꯣꯏꯕꯨ ꯀꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯤꯅꯥꯏ ꯑꯃꯅ ꯈꯣꯡꯖꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯃꯉꯣꯟꯗ ꯄꯤꯈꯤ ꯑꯉꯥꯎꯕꯤ ꯅꯨꯄꯤ ꯑꯁꯤꯅꯁꯨ ꯈꯣꯡꯖꯤ ꯑꯅꯤꯗꯨꯕꯨ ꯀꯔꯤꯃꯠꯇ ꯈꯟꯊꯕ ꯇꯧꯗꯨꯅ ꯁꯤꯖꯤꯟꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯆꯪꯈꯤꯕꯅꯤ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯑꯁꯤ ꯅꯨꯄꯥ ꯑꯅꯤ ꯑꯁꯤ ꯑꯣꯏꯕꯅꯤ ꯑꯩꯈꯣꯏ ꯅꯍꯥ ꯑꯣꯏꯕ ꯅꯨꯄꯥꯁꯤꯡꯕు ꯂꯥꯡꯗ ꯊꯨꯍꯟꯗꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯏ ꯊꯛꯇꯣꯛꯄꯅꯤ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯀꯟꯈꯠꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯆꯦꯕꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯑꯣꯟꯊꯣꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯆꯦꯕꯨ ꯅꯥꯍꯜꯂꯕꯗꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯅꯤ ꯑꯁꯤ ꯃꯆꯦꯒ ꯎꯅꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯈꯟꯈꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯁꯥꯗ ꯇꯣꯡꯈꯤꯕꯅꯤ ꯍꯥꯏꯅ ꯇꯥꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯒꯪꯒꯥꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛꯇꯗ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯅ ꯒꯪꯒꯥꯕꯨ ꯑꯁꯨꯛ ꯋꯥꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯑꯗꯨꯒ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯈꯔ ꯐꯔꯤꯕ ꯋꯥꯐꯝꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯨꯝꯗ ꯂꯩꯔꯝꯗꯕ ꯑꯁꯤꯅꯤ ꯃꯔꯝꯗꯤ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯒꯤ ꯆꯤꯟꯖꯥꯛꯇꯤ ꯃꯈꯣꯏ ꯑꯅꯤꯅꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅꯤ ꯌꯨꯝꯗ ꯂꯩꯔꯝꯂꯕꯗꯤ ꯍꯤꯡꯆꯥꯕꯤ ꯑꯅꯤꯗꯨꯅ ꯃꯈꯣꯏꯅꯤꯕꯨ ꯅꯍꯥꯛꯅ ꯍꯥꯠꯇꯣꯛꯂꯝꯂꯗꯕꯅꯤ ꯑꯗꯨꯕꯨ ꯑꯊꯣꯏꯕ ꯃꯥꯏꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯍꯤꯡꯍꯧꯔꯝꯃꯤ ꯑꯊꯣꯏꯕ ꯃꯥꯏꯕ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯅꯤꯗꯨꯕꯨ ꯐꯥꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯆꯠꯅ ꯆꯠꯅ ꯃꯍꯥꯛꯅ ꯒꯪꯒꯥꯕꯨ ꯂꯥꯌꯦꯡꯅꯕ ꯍꯥꯏꯔꯝꯈꯤ ꯊꯥ ꯈꯔꯗ ꯒꯪꯒꯥ ꯑꯃꯨꯛ ꯍꯟꯅ ꯐꯒꯠꯂꯛꯂꯝꯃꯤ ꯐꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ ꯇꯁꯦꯡꯕꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯈꯪꯗꯕꯗꯒꯤ ꯈꯣꯡꯖꯤ ꯑꯗꯨꯕꯨ ꯈꯨꯜꯂꯨꯕꯅꯤ ꯃꯈꯣꯏꯅ ꯈꯣꯡꯖꯤ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯑꯃ ꯂꯩꯅꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯈꯤꯗꯦ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗ ꯒꯪꯒꯥꯒꯤ ꯃꯃꯥꯒꯤ ꯏꯁꯣꯔꯕꯨ ꯁꯦꯕꯥ ꯇꯧꯖꯕ ꯑꯃꯗꯤ ꯑꯊꯣꯏꯕ ꯃꯥꯏꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯝꯅꯃꯛ ꯐꯔꯛꯈꯤ ꯃꯁꯤꯅꯤ ꯃꯔꯨꯞ ꯃꯌꯥꯝ ꯉꯁꯤꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ